ꯃꯌꯥꯝꯕꯨ ꯁꯤꯡꯌꯦꯟ ꯅꯥꯆꯣꯝ ꯌꯨꯇꯨꯕ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯈꯜ ꯃꯈꯜꯒꯤ ꯚꯤꯗꯤꯑꯣ ꯀꯌꯥꯃꯨꯛ ꯊꯥꯒꯠꯆꯒꯦ ꯈꯟꯖꯔꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯉꯁꯤꯁꯨ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯍꯥꯟꯕ ꯋꯥꯔꯤꯒꯤ ꯃꯃꯤꯡ ꯃꯤꯇ꯭ꯔꯪꯒꯤ ꯇꯨꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯆꯤꯅꯥ ꯂꯩꯕꯥꯛꯇ ꯃꯥꯂꯤꯌꯥꯡ ꯀꯧꯕ ꯅꯍꯥ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯃꯁꯨꯡ ꯊꯧꯖꯥꯜ ꯍꯩꯕ ꯃꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯤꯟꯐꯝꯗꯤ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯒꯤ ꯊꯕꯛ ꯁꯨꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯌꯨꯝꯁꯥꯁꯤꯡ ꯌꯦꯡꯁꯤꯟꯕꯅꯤ꯫ ꯃꯍꯥꯛ ꯆꯨꯝꯅ ꯂꯥꯏ ꯌꯦꯛꯄ ꯄꯥꯝꯕꯇ ꯅꯠꯇꯅ ꯂꯥꯏ ꯌꯦꯛꯄ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯕꯁꯨ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯆꯠꯄꯗ ꯑꯣꯖꯥꯅ ꯂꯥꯏ ꯌꯦꯛꯄꯒꯤ ꯆꯦꯒꯤ ꯃꯅꯤꯡꯗ ꯋꯥꯈꯜ ꯏꯈꯟ ꯈꯜꯂꯨꯗꯅ ꯄꯪꯌꯦꯛꯇ ꯌꯦꯛꯂꯝꯃꯤ꯫ ꯂꯩꯄꯥꯛꯇꯁꯨ ꯃꯩꯇꯥꯜ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯏ ꯌꯦꯛꯂꯝꯃꯤ꯫ ꯂꯥꯏ ꯌꯦꯛꯄꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯂꯨꯞꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯃꯥꯒꯤ ꯃꯃꯪꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯃꯤꯇ꯭ꯔꯪꯒꯤ ꯇꯨꯔꯤ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯇꯨꯔꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯈꯛꯇꯪ ꯁꯤꯖꯤꯟꯅꯧ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯌꯨꯛꯇ ꯃꯥꯂꯤꯌꯥꯡ ꯍꯧꯒꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯍꯥꯏꯅ ꯆꯃꯝꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛ ꯁꯦꯡꯗꯣꯛꯅ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯃꯪ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯂꯤꯌꯥꯡꯅ ꯑꯌꯨꯛꯀꯤ ꯆꯥ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯆꯥꯛꯈꯨꯝꯗ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯒꯤ ꯀꯦꯇꯂꯤ ꯑꯗꯨ ꯂꯧꯒꯦ ꯇꯧꯕꯗ ꯆꯥꯛꯈꯨꯝꯒꯤ ꯎꯄꯨꯒꯤ ꯗ꯭ꯔꯋꯥꯔꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯐꯖꯔꯕ ꯂꯥꯏ ꯌꯦꯛꯅꯕ ꯇꯨꯔꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯩꯅꯤꯡꯗꯅ ꯆꯥ ꯀꯞ ꯑꯃ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯌꯦꯛꯂꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯃꯍꯥꯛꯅ ꯌꯦꯛꯂꯤꯕ ꯆꯥ ꯀꯞ ꯑꯗꯨ ꯑꯁꯦꯡꯕ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯆꯥ ꯀꯞ ꯑꯃ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯪꯗ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨꯗꯤ ꯀꯥꯎꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯤꯇ꯭ꯔꯪꯒꯤ ꯇꯨꯔꯤ ꯑꯗꯨ ꯂꯥꯏꯔꯕ ꯑꯃꯁꯨꯡ ꯂꯩꯇ ꯂꯥꯏꯔꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯀꯨꯝ ꯑꯃ ꯅꯣꯡ ꯇꯥꯗꯗꯨꯅ ꯂꯧꯃꯤꯁꯤꯡ ꯂꯧ ꯎꯅꯕ ꯏꯁꯤꯡ ꯂꯩꯇꯗꯨꯅ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯂꯤꯌꯥꯡꯅ ꯇꯨꯔꯦꯜ ꯑꯃ ꯌꯦꯛꯂꯝꯃꯤ꯫ ꯃꯗꯨ ꯑꯁꯦꯡꯕꯒꯤ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯆꯦꯟꯕ ꯇꯨꯔꯦꯜ ꯑꯃ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯂꯧꯃꯤꯁꯤꯡ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯂꯧꯕꯨꯛꯇ ꯆꯟꯁꯤꯟꯗꯨꯅ ꯃꯍꯩ ꯃꯔꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯂꯧꯃꯤ ꯑꯃꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯂꯩꯕꯗꯨ ꯃꯥꯂꯤꯌꯥꯡꯅ ꯎꯔꯝꯃꯤ꯫ ꯂꯧꯃꯤ ꯑꯗꯨꯅ ꯋꯥꯔꯤꯕꯗꯨꯒꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯂꯧ ꯈꯣꯏꯅꯕ ꯁꯟ ꯂꯩꯔꯝꯗꯦ꯫ ꯃꯥꯂꯤꯌꯥꯡꯅ ꯁꯟ ꯑꯃ ꯌꯦꯛꯂꯝꯃꯤ꯫ ꯃꯗꯨ ꯑꯁꯦꯡꯕ ꯁꯟ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯂꯧꯃꯤꯁꯤꯡꯅ ꯁꯟ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯂꯧ ꯈꯣꯏꯔꯝꯃꯤ꯫ ꯃꯥꯂꯤꯌꯥꯡꯅ ꯂꯥꯏꯔꯕ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯑꯃ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯇꯨꯔꯤ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯃꯥꯂꯤꯌꯥꯡꯒꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯈꯨꯡꯒꯪ ꯈꯨꯡꯒꯪꯁꯤꯡꯗ ꯁꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯥꯂꯤꯌꯥꯡꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯇꯨꯔꯤꯒꯤ ꯃꯔꯝꯗ ꯈꯪꯕ ꯃꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯂꯤꯌꯥꯡꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯇꯨꯔꯤꯒꯤ ꯃꯔꯝꯗ ꯄꯥꯎ ꯇꯥꯔꯝꯃꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯇꯨꯔꯤ ꯑꯗꯨ ꯃꯥꯒꯤ ꯑꯣꯏꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯤꯍꯧ ꯆꯥꯎꯕ, ꯑꯇꯣꯞꯄꯒꯤ ꯅꯨꯡꯉꯥꯏꯕꯗ ꯀꯜꯂꯛꯄ ꯃꯤꯑꯣꯏ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯇꯨꯔꯤ ꯑꯗꯨ ꯃꯍꯥꯛꯅ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅ ꯂꯧꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯏꯅꯥꯛ ꯈꯨꯟꯕꯗꯨꯅ ꯃꯥꯒꯤ ꯃꯤ ꯈꯔ ꯃꯥꯂꯤꯌꯥꯡꯒꯤ ꯃꯌꯨꯝꯗ ꯊꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯀꯥ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯇ꯭ꯔꯪꯒꯤ ꯇꯨꯔꯤ ꯑꯗꯨ ꯏꯅꯥꯛ ꯈꯨꯟꯕꯗꯨꯅ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯟꯅ ꯏꯅꯥꯛ ꯈꯨꯟꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯀꯌꯥꯃꯔꯨꯝ ꯌꯥꯠꯂꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯕꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯀꯌꯥꯃꯔꯨꯝ ꯃꯌꯨꯝꯗ ꯕꯥꯇꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯇ꯭ꯔꯪꯒꯤ ꯇꯨꯔꯤ ꯑꯗꯨꯅ ꯂꯥꯏ ꯀꯌꯥꯃꯔꯨꯝ ꯌꯦꯛꯂꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯑꯅꯧꯕ ꯃꯤꯇ꯭ꯔꯪꯒꯤ ꯇꯨꯔꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯏꯅꯥꯛ ꯈꯨꯟꯕꯗꯨꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯕꯗꯨꯅ ꯌꯦꯛꯂꯤꯕꯗꯨ ꯆꯦꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯁꯦꯡꯕ ꯑꯣꯟꯊꯣꯔꯛꯂꯝꯗꯦ꯫ ꯏꯅꯥꯛ ꯈꯨꯟꯕꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯃꯥꯂꯤꯌꯥꯡꯕꯨ ꯄꯨꯔꯛꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯃꯥꯂꯤꯌꯥꯡꯗꯨ ꯏꯅꯥꯛ ꯈꯨꯟꯕꯗꯨꯒꯤ ꯃꯅꯥꯏꯁꯤꯡꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯥꯏ ꯈꯔ ꯌꯦꯛꯇꯨꯅ ꯑꯁꯦꯡꯕ ꯑꯣꯟꯊꯣꯛꯍꯜꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯤꯌꯥꯡꯅ ꯃꯥꯒꯤ ꯐꯥꯖꯤꯜꯂꯤꯕ ꯑꯗꯨ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕꯁꯤ
ꯊꯥꯖꯔꯝꯗꯦ, ꯃꯔꯝꯗꯤ ꯏꯅꯥꯛꯈꯨꯟꯕꯗꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯈꯪꯂꯝꯃꯤ꯫ ꯃꯥꯂꯦꯌꯥꯡ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯋꯥꯗꯤ ꯉꯥꯛꯀꯗꯕꯅꯤ꯫" ꯏꯅꯥꯛꯈꯨꯟꯕꯅ ꯃꯈꯨꯠ ꯑꯅꯤ ꯅꯣꯏꯅꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯍꯥꯛ ꯁꯅꯥꯒꯤ ꯆꯤꯡꯖꯥꯎ ꯑꯃ ꯄꯥꯝꯃꯤ, ꯃꯐꯝꯗꯨꯗ ꯁꯅꯥ ꯂꯧꯕ ꯆꯠꯄ ꯄꯥꯝꯃꯤ꯫" ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯥꯂꯦꯌꯥꯡꯅ ꯐꯖꯔꯕ ꯁꯃꯨꯗ꯭ꯔ ꯑꯃ ꯑꯣꯏꯅ ꯌꯦꯛꯂꯝꯃꯤ꯫ ꯏꯅꯥꯛꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯁꯥꯎꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤꯒꯤꯗꯃꯛ ꯅꯪꯅ ꯁꯃꯨꯗ꯭ꯔ ꯑꯣꯏꯅ ꯌꯦꯛꯂꯤꯕꯅꯣ? ꯃꯁꯤ ꯑꯩ ꯄꯥꯝꯗꯦ, ꯑꯩꯗꯤ ꯁꯅꯥꯒꯤ ꯆꯤꯡꯖꯥꯎ ꯑꯣꯏꯅ ꯄꯥꯝꯃꯤ꯫ ꯍꯧꯖꯤꯛꯃꯛ ꯁꯅꯥꯒꯤ ꯆꯤꯡꯖꯥꯎ ꯑꯗꯨ ꯌꯦꯛꯎ꯫" ꯑꯗꯨꯗꯒꯤ ꯃꯥꯂꯦꯌꯥꯡꯅ ꯁꯅꯥꯒꯤ ꯆꯤꯡ ꯑꯃ ꯁꯃꯨꯗ꯭ꯔꯒꯤ ꯑꯁꯣꯝ ꯋꯥꯡꯃꯗ ꯌꯦꯛꯂꯝꯃꯤ꯫ ꯏꯅꯥꯛꯈꯨꯟꯕꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯊꯨꯔꯣ, ꯑꯆꯧꯕ ꯖꯍꯥꯖ ꯑꯃ ꯌꯦꯛꯂꯣ, ꯑꯩꯍꯥꯛ ꯃꯐꯝꯗꯨꯗ ꯁꯅꯥ ꯂꯧꯕ ꯆꯠꯄ ꯄꯥꯝꯃꯤ", ꯍꯥꯏꯔꯝꯃꯤ꯫ ꯊꯨꯅꯃꯛ ꯃꯥꯂꯦꯌꯥꯡꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯊꯣꯏꯗꯣꯛꯅ ꯐꯖꯔꯕ, ꯑꯔꯪ ꯑꯔꯥꯛꯅ ꯊꯜꯂꯕ, ꯑꯀꯦ ꯑꯃꯧꯒꯤ ꯑꯣꯏꯕ ꯖꯍꯥꯖ ꯑꯃ ꯌꯦꯛꯂꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯏꯅꯥꯛꯈꯨꯟꯕꯗꯨ ꯖꯍꯥꯖ ꯃꯅꯨꯡꯗ ꯆꯣꯡꯁꯤꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯊꯪ ꯃꯊꯪ ꯏꯅꯥꯛꯈꯨꯟꯕꯒꯤ ꯃꯔꯨꯞꯁꯤꯡ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯖꯍꯥꯖꯗꯨꯗ ꯇꯣꯡꯈꯠꯈ꯭ꯔꯤ꯫ ꯃꯥꯂꯦꯌꯥꯡ ꯑꯃꯁꯨꯡ ꯏꯅꯥꯛꯈꯨꯟꯕꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯁꯅꯥꯒꯤ ꯆꯤꯡ ꯂꯩꯕ ꯃꯥꯏꯀꯩꯗ ꯖꯍꯥꯖ ꯍꯣꯟꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯖꯍꯥꯖ ꯑꯗꯨꯅ ꯁꯃꯨꯗ꯭ꯔ ꯇꯪꯈꯥꯏ ꯌꯧꯔꯛꯄꯗ ꯃꯥꯂꯦꯌꯥꯡꯅ ꯖꯍꯥꯖꯔꯣꯝꯗ ꯆꯦꯟꯁꯤꯟꯕ ꯑꯆꯧꯕ ꯏꯊꯛ ꯏꯄꯣꯝ ꯀꯌꯥ ꯌꯦꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯖꯍꯥꯖ ꯑꯗꯨ ꯆꯥꯎꯅ ꯎꯈꯤꯗ꯭ꯔꯦ꯫ ꯆꯞ ꯆꯥꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯖꯍꯥꯖ ꯑꯗꯨ ꯏꯊꯛ ꯏꯄꯣꯝꯁꯤꯡꯗꯨꯅ ꯃꯥꯡꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯂꯦꯌꯥꯡ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯔꯦ꯫ ꯃꯍꯥꯛꯅ ꯃꯤꯇ꯭ꯔꯪꯒꯤ ꯇꯨꯔꯤ ꯑꯗꯨ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯄꯥꯎꯇꯥꯛꯇꯤ ꯀꯂꯛ ꯀꯟꯖꯥꯎꯕ, ꯍꯦꯟꯅ ꯀꯔꯥꯝꯕ, ꯃꯤꯍꯧ ꯆꯥꯎꯕ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯇꯥꯛꯏ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯑꯗꯣ ꯃꯌꯥꯝ, ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯃꯨꯛ ꯇꯥꯕꯤꯈꯤꯁꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯒꯤ ꯃꯃꯤꯡ ꯂꯝꯈꯨꯅꯨꯅ ꯆꯥꯛꯀꯧꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯎꯃꯪ ꯑꯃꯗ ꯂꯝꯈꯨꯅꯨ ꯃꯇꯩ ꯃꯅꯥꯎꯅ ꯀ꯭ꯋꯥꯛ, ꯎꯔꯣꯛ, ꯎꯁꯥꯏ, ꯃꯀꯨ, ꯎꯆꯦꯛ ꯃꯔꯤ ꯑꯁꯤꯕꯨ ꯆꯥꯛ ꯀꯧꯕꯣꯏꯔꯦ꯫ ꯎꯆꯦꯛ ꯃꯔꯤꯅ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯆꯥꯛ ꯆꯥꯕ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯀ꯭ꯋꯥꯛꯅ ꯃꯆꯤꯜ ꯑꯁꯥꯡꯕꯗꯨ ꯂꯪꯅꯕ ꯐꯦꯡꯏ, ꯎꯔꯣꯛꯅ ꯃꯆꯧ ꯃꯆꯥ ꯅꯥꯏꯕ ꯃꯇꯨ ꯁꯠꯇꯣꯛꯇꯨꯅ ꯆꯥꯡ ꯃꯥꯟꯅꯅꯕ ꯍꯣꯠꯅꯩ, ꯎꯁꯥꯏꯅ ꯅꯨꯔꯥ ꯅꯜꯂꯤ, ꯃꯀꯨꯅ ꯈꯨꯖꯤꯜ ꯈꯨꯌꯥ ꯇꯛꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯎꯆꯦꯛ ꯃꯔꯤ ꯑꯗꯨ ꯂꯝꯈꯨꯅꯨ ꯃꯇꯩ ꯃꯅꯥꯎꯅ ꯆꯥꯛꯀꯧꯕꯗꯨ ꯆꯥꯒꯗꯕꯒꯤ ꯂꯥꯛꯄꯣꯏꯔꯦ꯫ ꯂꯝꯈꯨꯅꯨ ꯃꯇꯩ ꯃꯅꯥꯎꯁꯨ ꯍꯦꯛ ꯉꯝꯖꯕ ꯃꯈꯩ ꯍꯣꯠꯅꯗꯨꯅ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯁꯤꯜ ꯂꯥꯡꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯆꯥꯛꯂꯨꯛ ꯊꯥꯔꯦ, ꯆꯥꯛ ꯏꯟꯁꯥꯡ ꯃꯊꯪ ꯃꯊꯪ ꯍꯥꯞꯂꯦ꯫ ꯑꯗꯨꯗꯒꯤ ꯂꯝꯈꯨꯅꯨ ꯂꯥꯕꯅ ꯎꯆꯦꯛ ꯃꯔꯤꯒꯤ ꯃꯃꯥꯡꯗ ꯃꯁꯥ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯛꯏ, "ꯉꯁꯤ ꯑꯩꯅ ꯑꯍꯜ ꯃꯔꯤꯕꯨ ꯆꯥꯛ ꯀꯧꯖꯔꯤꯕꯁꯤ ꯂꯩꯖꯗꯨꯅ ꯀꯧꯖꯕ ꯅꯠꯆꯗꯦ꯫ ꯑꯩꯒꯤ ꯏꯄꯥꯅ ꯁꯤꯔꯝꯗꯥꯏꯗ ꯑꯍꯜ ꯃꯔꯤꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯑꯍꯜ ꯃꯔꯤꯅ ꯇꯦꯡꯕꯥꯡꯕꯤꯈꯤ꯫ ꯏꯄꯥꯗꯤ ꯃꯈꯣꯏꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯗꯗꯨꯅ ꯁꯤꯕ ꯇꯥꯔꯦ꯫ ꯑꯍꯜ ꯃꯔꯤꯕꯨ ꯆꯥꯛ ꯀꯧꯗꯨꯅ ꯈꯨꯔꯨꯝꯖꯧ, ꯃꯈꯣꯏꯕꯨ ꯃꯤꯔꯥꯏꯒꯅꯨ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯝꯕꯗꯒꯤ ꯀꯧꯖꯕ ꯆꯥꯛꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯛꯂꯨꯛ ꯊꯥꯖꯔꯦ, ꯑꯍꯜ ꯅꯍꯥ ꯈꯥꯏꯅ ꯃꯊꯪ ꯃꯊꯪ ꯐꯝꯕꯤꯔꯣ꯫ ꯆꯥꯛꯂꯨꯛ ꯃꯀꯣꯛ ꯐꯝꯂꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯕ ꯎꯆꯦꯛ ꯑꯗꯨꯗ ꯅꯆꯥ ꯅꯁꯨ ꯐꯪꯅꯕ, ꯆꯥꯅ ꯊꯛꯅꯕ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯅꯕ ꯕꯔ ꯅꯤꯖꯧ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯆꯍꯤ ꯌꯦꯡꯕꯤꯔꯒ ꯈ꯭ꯋꯥꯏꯒꯤ ꯑꯍꯟꯅ ꯃꯀꯣꯛꯇ ꯂꯦꯡꯁꯤꯟꯕꯤꯌꯨ, ꯑꯋꯥꯠ ꯑꯄꯥ ꯑꯩꯈꯣꯏꯅ ꯍꯥꯞꯆꯒꯅꯤ꯫ ꯆꯥꯛꯀꯧꯖꯕ ꯑꯁꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯕꯤꯗꯨꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯏꯄꯥ ꯑꯅꯤꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯌꯨ꯫ ꯂꯝꯈꯨꯅꯨꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯎꯆꯦꯛ ꯃꯔꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯅꯩ꯫ ꯀꯅꯥ ꯑꯃꯠꯇ ꯆꯪꯗꯨꯅ ꯃꯀꯣꯛ ꯐꯝꯕ ꯉꯝꯅꯗ꯭ꯔꯦ꯫ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ, ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯕꯗꯒꯤ ꯃꯇꯝ ꯀꯌꯥꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯌꯨꯝꯕꯨꯅꯁꯨ ꯆꯥꯛ ꯆꯥꯕ ꯆꯪꯕꯤꯔꯣ, ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯥꯏꯖꯩ꯫ ꯂꯨꯔꯤꯕꯗꯤ ꯀꯅꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯅꯣ, ꯀꯅꯥꯅ ꯃꯀꯣꯛ ꯐꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯅ ꯄꯥꯔꯤ ꯄꯨꯔꯤ ꯄꯨꯌꯥ ꯐꯥꯀꯠꯅꯕ ꯇꯥꯔꯛꯏ꯫ ꯀꯅꯥꯃꯠꯇ ꯆꯥꯛ ꯆꯥꯕ ꯆꯪꯕ ꯉꯝꯅꯗ꯭ꯔꯦ꯫ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯌꯥꯝ ꯂꯥꯝꯕꯅꯁꯨ ꯂꯣꯏꯅꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯒ ꯑꯃꯒ
ꯄꯪꯌꯦꯡꯇ ꯌꯦꯡꯅꯗꯨꯅ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯂꯩꯅꯔꯦ꯫ ꯎꯆꯦꯛ ꯃꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯕꯨꯛ ꯂꯥꯝꯕꯁꯤ ꯅꯨꯃꯤꯠꯇꯨꯗ ꯀ꯭ꯋꯥꯛꯅ ꯃꯔꯣꯏꯔꯦ꯫ ꯃꯗꯨꯒꯤ ꯃꯃꯥꯡ ꯅꯣꯡꯃ ꯅꯤꯅꯤ ꯃꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯊꯛꯂꯛꯇ꯭ꯔꯕꯅꯤ꯫ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯆꯥꯛꯂꯨꯛꯇ ꯑꯍꯥꯎ ꯑꯊꯨꯝꯅꯒ ꯍꯥꯞꯄ ꯎꯕꯅꯦ, ꯅꯣꯡ ꯅꯨꯡꯁꯤꯠꯅꯒ ꯍꯧꯔꯛꯄꯅꯦ, ꯐꯪꯍꯧꯗꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯀ꯭ꯋꯥꯛꯅ ꯃꯀꯣꯛ ꯊꯪꯕ ꯆꯥꯛꯂꯨꯛꯇꯨꯗ ꯐꯠ ꯆꯣꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯎꯔꯣꯛꯅ ꯁꯥꯎꯃꯟꯈ꯭ꯔꯗꯨꯅ ꯁꯠ ꯄꯥꯏꯁꯤꯜꯂꯛꯂꯒ ꯃꯇꯨ ꯀꯣꯛ ꯀꯣꯛꯅ ꯐꯣꯏꯗꯠꯂꯦ꯫ ꯀ꯭ꯋꯥꯛꯅ ꯃꯁꯥ ꯑꯅꯤꯗꯨꯅ ꯎꯔꯣꯛꯇꯨ ꯑꯃꯨꯛ ꯐꯨꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯍꯟꯕ ꯂꯩꯇꯅ ꯐꯨꯅꯔꯦ꯫ ꯃꯔꯛ ꯑꯁꯤꯗ ꯎꯁꯥꯏꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯀ꯭ꯋꯥꯛꯅ ꯐꯝꯒꯦ ꯇꯧꯔꯝꯕ ꯃꯀꯣꯛ ꯊꯪꯕ ꯆꯥꯛꯂꯨꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯆꯥꯒꯦ ꯇꯧꯔꯛꯄꯗ ꯎꯏꯗꯨꯅ ꯂꯩꯔꯝꯕ ꯃꯀꯨꯅ ꯐꯠ ꯆꯣꯡꯁꯤꯟꯈꯤꯗꯨꯅ ꯎꯁꯥꯏꯒꯤ ꯃꯃꯥꯏꯗ ꯃꯁꯥ ꯑꯅꯤꯅ ꯁꯦꯠ ꯁꯦꯠ ꯐꯨꯔꯨꯔꯦ꯫ ꯑꯁꯨꯝꯅ ꯎꯁꯥꯏꯒ ꯃꯀꯨꯒ ꯑꯅꯤꯗꯨ ꯀꯟꯅ ꯐꯨꯅꯔꯦ꯫ ꯆꯥꯛ ꯀꯧꯖꯔꯤꯕ ꯂꯝꯈꯨꯅꯨ ꯃꯇꯩ ꯃꯅꯥꯎꯅ "ꯑꯩꯈꯣꯏꯅ ꯆꯥꯛ ꯀꯧꯖꯔꯒ ꯑꯍꯜ ꯃꯔꯤꯅ ꯑꯁꯨꯝꯅ ꯐꯨꯅꯕꯤꯕ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ. ꯁꯤꯟꯅꯕ ꯌꯥꯎꯔꯕꯗꯤ ꯋꯥ ꯊꯣꯛꯂꯕ ꯇꯥꯔꯦ" ꯍꯥꯏꯗꯨꯅ ꯀꯟꯅ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯎꯆꯦꯛ ꯃꯔꯤ ꯑꯗꯨ ꯍꯟꯕ ꯂꯩꯇꯅ ꯐꯨꯅꯩ, ꯆꯥꯛꯂꯨꯛꯀꯁꯨ ꯂꯣꯏꯅ ꯆꯈꯥꯏꯔꯦ꯫ ꯎꯆꯦꯛ ꯃꯔꯤꯅ ꯐꯨꯅꯔꯤꯕꯗꯨ ꯈꯥꯝꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯂꯝꯈꯨꯅꯨ ꯂꯥꯕꯅ ꯎꯆꯦꯛ ꯃꯌꯥꯝ ꯇꯥꯛꯎꯔꯦ꯫ ꯎꯆꯦꯛ ꯃꯌꯥꯝ ꯃꯊꯪ ꯂꯥꯛꯂꯕꯗ ꯂꯝꯈꯨꯅꯨꯅ ꯈꯠꯅꯕꯒꯤ ꯋꯥꯍꯧꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯃꯌꯥꯝꯗ ꯇꯝꯂꯦ꯫ ꯋꯥꯔꯤ ꯋꯥꯈꯣꯡ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯂꯪꯖꯥꯅ ꯀ꯭ꯋꯥꯛ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯍꯥꯏ ꯀ꯭ꯋꯥꯛ, ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯕꯅ ꯐꯝꯒꯗꯕ ꯆꯥꯛꯂꯨꯛ ꯃꯀꯣꯛꯇꯨꯕꯨ ꯋꯥꯍꯪ ꯄꯥꯍꯪꯗꯅ ꯀꯣꯛ ꯍꯦꯛ ꯐꯝꯗꯣꯛꯂꯨꯔꯤꯕꯕꯣ? ꯅꯪꯕꯨ ꯀꯌꯥꯝ ꯑꯍꯜ ꯑꯣꯏꯔꯕꯒꯦ?" ꯀ꯭ꯋꯥꯛꯅ ꯂꯪꯖꯥ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ, "ꯇꯥꯕꯤꯌꯨ ꯑꯀꯟꯕ, ꯆꯍꯤꯒꯤ ꯌꯦꯡꯅꯔꯨꯔꯕꯗꯤ ꯀ꯭ꯋꯥꯛ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯌꯥꯝꯃꯦ꯫ ꯑꯗꯣꯉꯩ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯏꯍꯥꯟ ꯍꯥꯟꯅ ꯇꯨꯔꯦꯟ ꯇꯦꯡꯕꯒꯤ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕꯅꯤ꯫ ꯅꯣꯡꯒꯧꯕꯤꯅ ꯇꯨꯔꯦꯜ ꯇꯦꯡꯕ ꯌꯥꯎꯅꯕꯒꯤ ꯄꯥꯎ ꯑꯩꯅ ꯄꯤꯔꯨꯕꯅꯤ꯫ ꯅꯣꯡꯒꯧꯕꯤꯕꯨ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯊꯛꯄ ꯌꯥꯍꯟꯈꯤꯗꯕꯗꯨ ꯑꯩꯒꯤ ꯄꯥꯎꯗꯒꯤꯅꯤ." ꯀ꯭ꯋꯥꯛꯀꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯪꯖꯥꯅ ꯎꯔꯣꯛꯇ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯍꯥꯏ ꯎꯔꯣꯛ, ꯆꯍꯤ ꯑꯁꯨꯛ ꯌꯥꯝꯂꯕ ꯀ꯭ꯋꯥꯛꯅ ꯆꯥꯛꯂꯨꯛ ꯃꯀꯣꯛ ꯐꯝꯕꯗ ꯅꯪꯅ ꯁꯥꯎꯗꯨꯅ ꯅꯁꯥ ꯑꯄꯥꯛꯄ ꯑꯅꯤꯗꯨꯅ ꯐꯨꯔꯨꯏ ꯍꯥꯏꯔꯦ, ꯀꯔꯤꯒꯤꯅꯣ? ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯒꯦ?" "ꯇꯥꯕꯤꯌꯨꯍꯦ ꯑꯀꯟꯕ", ꯎꯔꯣꯛꯅ ꯈꯨꯝꯂꯛꯏ, "ꯆꯍꯤꯒꯤ ꯍꯥꯏꯅꯔꯨꯔꯕꯗꯤ ꯀ꯭ꯋꯥꯛꯈꯣꯏꯁꯤꯗꯤ ꯌꯥꯝꯅ ꯑꯉꯥꯡꯅꯤ꯫ ꯇꯨꯔꯦꯟ ꯇꯦꯡꯕꯗ ꯌꯥꯎꯈꯤꯕ ꯂꯥꯏꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯕꯨꯙꯧꯒꯤ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯗꯤ ꯂꯩꯔꯛꯂꯕꯅꯤ꯫ ꯑꯩꯍꯥꯛꯇꯤ ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ, ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯃꯤꯑꯣꯏꯕ, ꯅꯨꯡꯗꯥꯡ ꯂꯥꯏꯑꯣꯏꯕ ꯂꯥꯏꯅꯤꯡꯊꯧꯗꯨꯒꯤ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕꯅꯤ." ꯎꯔꯣꯛꯀꯤ ꯋꯥ ꯇꯥꯔꯒ ꯎꯔꯣꯛꯅ ꯀ꯭ꯋꯥꯛꯇꯒꯤ ꯍꯜꯂꯤ ꯍꯥꯏꯕꯁꯤ ꯊꯥꯖꯔꯗꯨꯅ ꯎꯁꯥꯏ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯍꯥꯏ ꯎꯁꯥꯏ, ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯒꯦ? ꯑꯍꯜ ꯂꯃꯟꯅ ꯃꯀꯣꯛ ꯐꯝꯕꯗ ꯅꯪꯅ ꯁꯥꯎꯏ ꯍꯥꯏꯔꯤꯁꯤꯕꯣ?" "ꯏꯕꯨꯡꯉꯣ ꯑꯊꯧꯕ, ꯇꯥꯕꯤꯌꯨ", ꯎꯁꯥꯏꯅ ꯍꯥꯏꯔꯛꯏ, "ꯆꯍꯤꯒꯤ ꯋꯥꯁꯤꯗꯤ ꯀ꯭ꯋꯥꯛ ꯍꯣꯏ ꯎꯔꯣꯛ ꯍꯣꯏꯁꯤꯗꯤ ꯑꯉꯥꯡꯅꯤ꯫ ꯎꯁꯥꯏ ꯑꯩꯈꯣꯏꯒ ꯂꯝꯕꯥ ꯄꯥꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ꯫ ꯎꯁꯥꯏ ꯑꯩꯈꯣꯏꯗꯤ ꯑꯊꯧꯕ ꯁꯅꯥꯃꯍꯤ ꯄꯥꯈꯪꯕ ꯈꯣꯏꯅ ꯂꯩꯁꯦꯝꯕ ꯂꯣꯏꯔꯕꯗ ꯒꯨꯔꯨꯒꯤ ꯌꯥꯊꯪꯗꯒꯤ ꯇꯥꯏꯕꯪ ꯊꯋꯥꯏ ꯃꯌꯥꯝ ꯁꯦꯝꯂꯛꯄꯗ ꯎꯆꯦꯛꯀꯤ ꯀꯥꯡꯂꯨꯞꯇ ꯎꯁꯥꯏ ꯑꯩꯈꯣꯏꯁꯤ ꯌꯥꯎꯔꯛꯂꯕꯅꯤ꯫ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯇꯨꯔꯦꯟ ꯇꯦꯡꯕꯀ ꯍꯥꯏꯕꯁꯤꯗꯤ ꯉꯔꯥꯡꯇꯒꯤ ꯋꯥꯅꯤ." ꯎꯁꯥꯏꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯐꯝꯗꯨꯗ ꯇꯤꯜꯂꯝꯕ ꯎꯆꯦꯛ ꯄꯨꯝꯕ ꯄꯨꯡꯉꯛ ꯉꯛꯅꯈ꯭ꯔꯦ꯫ ꯉꯁꯥꯏꯃꯈꯩ ꯑꯍꯜ ꯑꯣꯏ ꯍꯥꯏꯅꯔꯤꯕꯁꯤ ꯀꯥꯟꯅꯗꯕ ꯋꯥꯅꯤ꯫ ꯎꯁꯥꯏꯅ ꯂꯣꯏꯅ ꯍꯜꯂꯝꯂꯦꯗꯅ꯫ ꯂꯪꯖꯥꯅ ꯈꯟꯈꯤ꯫ ꯃꯇꯨꯡꯗ ꯏꯔꯣꯏ ꯂꯣꯏꯕ ꯑꯣꯏꯅ ꯃꯀꯨꯗ ꯍꯥꯏꯔꯛꯏ, "ꯎꯏꯕꯤꯔꯤꯕꯔꯥ ꯃꯔꯨꯞꯄꯣ?" ꯃꯀꯨꯅ ꯈꯨꯝꯂꯛꯏ, "ꯀꯔꯤꯅꯣ ꯏꯁꯨ?" ꯂꯪꯖꯥꯅ, "ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯍꯤ ꯄꯥꯟꯅꯔꯤ꯫ ꯉꯁꯤ ꯂꯝꯈꯨꯅꯨꯒꯤ ꯆꯥꯛꯀꯧꯕ ꯂꯥꯛꯄ ꯎꯆꯦꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯅꯣ ꯍꯥꯏꯅ ꯊꯤꯅꯔꯤꯕꯅꯤ꯫ ꯑꯍꯟꯗꯤ ꯎꯏꯕꯗꯒꯤ ꯋꯥꯔꯤꯒ ꯑꯃꯠꯇ ꯇꯥꯍꯧꯔꯤꯔꯣꯏ꯫ ꯑꯍꯟꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯕꯒꯦ?" "ꯍꯥ? ꯀꯔꯤ ꯍꯥꯏꯕ?" ꯃꯀꯨꯅ ꯃꯅꯥ ꯇꯥꯗ꯭ꯔꯗꯨꯅ ꯂꯥꯎꯅ ꯍꯥꯏꯌꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ "ꯍꯣ, ꯑꯍꯟꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯒꯦ?" ꯂꯪꯖꯥꯅ ꯈꯔ ꯍꯧꯅ ꯂꯥꯎꯅ ꯍꯪꯂꯛꯏ꯫ "ꯑꯍꯜ ꯍꯥꯏꯅꯨ, ꯏꯄꯨ ꯍꯥꯏꯌꯨꯅꯦ꯫ ꯍꯥꯏ ꯅꯍꯥꯁꯥ, ꯏꯄꯥ ꯏꯄꯨꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ, ꯂꯣꯟꯆꯠ ꯕꯦꯕꯥꯔ ꯀꯥꯏꯅꯨꯅꯦ." ꯃꯀꯨꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯂꯪꯖꯥ, "ꯍꯣꯏ ꯍꯣꯏ ꯏꯄꯨ ꯀꯧꯔꯒꯦ꯫ ꯏꯄꯨꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯒꯦ?" "ꯎꯁꯥꯏꯅ ꯍꯥꯏꯔꯤꯕꯗꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯅꯤ, ꯁꯅꯥꯃꯍꯤꯅ ꯁꯦꯝꯕꯗ ꯌꯥꯎꯔꯛꯂꯕꯅꯤ ꯍꯥꯏꯔꯤꯌꯦ." ꯍꯥꯏꯔꯛꯄꯗ ꯃꯀꯨꯅ ꯈꯨꯝꯃꯛꯄꯣꯏꯔꯦ, "ꯈꯪꯗ꯭ꯔꯦꯗ, ꯅꯄꯨꯗꯤ ꯆꯍꯤ ꯌꯥꯝꯃꯟꯗꯨꯅ ꯃꯁꯤꯡꯒ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯦꯗ."
ꯍꯥꯏ ꯌꯦꯡꯉꯣꯏ, ꯅꯪꯒꯤ ꯎꯁꯥꯏ ꯍꯥꯏꯕꯗꯨꯗꯤ ꯏꯁꯨꯒꯤꯁꯨ ꯁꯨꯊꯥꯡ, ꯁꯨꯊꯥꯡꯒꯤꯁꯨ ꯁꯨꯊꯥꯡ, ꯑꯗꯨꯒꯤꯁꯨ ꯁꯨꯊꯥꯡꯅꯤ, ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯀꯨꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯉꯛꯄꯅ ꯎꯆꯦꯛ ꯃꯁꯦꯟ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯩ꯫ ꯂꯪꯖꯥꯁꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯃꯀꯨꯗ ꯌꯦꯡꯉꯤ꯫ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯑꯍꯜ ꯑꯣꯏꯔꯕꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯏꯁꯨꯁꯥ꯫ ꯃꯀꯨꯅ ꯃꯈꯥ ꯁꯝꯊꯔꯛꯏ, ꯃꯤ, ꯁꯥ, ꯎꯆꯦꯛ, ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯃꯤ ꯍꯥꯏꯔꯤꯕ ꯅꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯀꯧꯅꯔꯤꯕꯗꯣ, ꯃꯥꯕꯨ ꯄꯣꯛꯄ ꯂꯥꯏ ꯄꯨꯝꯅꯃꯛꯀꯤꯁꯨ ꯀꯣꯛꯂꯦꯟ ꯑꯣꯏꯔꯤꯕ ꯑꯇꯤꯌꯥ ꯒꯨꯔꯨ ꯁꯤꯗꯕ ꯍꯥꯏꯔꯤꯕꯗꯣ ꯑꯩꯒꯤ ꯏꯃꯥꯛꯅꯤꯅꯦ꯫ ꯑꯩꯕꯨ ꯃꯥꯅ ꯏꯀꯨ ꯏꯀꯨ ꯀꯧꯏ꯫ ꯃꯗꯨ ꯇꯥꯕꯗꯒꯤ ꯂꯥꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯃꯀꯨ, ꯒꯨꯔꯨ ꯁꯤꯗꯕꯒꯤ ꯃꯀꯨ ꯍꯥꯏꯕ ꯃꯤꯡꯒꯧ ꯑꯁꯤ ꯀꯧꯅꯈꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯣꯗꯅ, ꯅꯈꯣꯏ ꯎꯁꯥꯏꯒ ꯑꯩꯒ ꯀꯅꯥꯅ ꯍꯜꯂꯦ ꯂꯌꯥꯝꯅ ꯑꯗꯨꯉꯩ ꯊꯣꯟꯈꯤꯕ ꯑꯩꯒꯤ ꯃꯤꯡ ꯑꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣꯡꯗ꯭ꯔꯤꯕꯁꯤꯅꯤ꯫ ꯑꯗꯨꯅ ꯆꯍꯤ ꯑꯣꯏꯅ ꯄꯥꯔꯨꯔꯒꯗꯤ ꯃꯁꯤꯡ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯈꯣꯏꯅ ꯈꯪꯅꯤꯡꯂꯒ ꯑꯇꯤꯌꯥ ꯒꯨꯔꯨ ꯁꯤꯗꯕꯗ ꯍꯪꯉꯨꯆꯣ꯫ ꯃꯀꯨꯒꯤ ꯃꯔꯤꯛ ꯆꯨꯝꯂꯕ ꯋꯥꯔꯤ ꯋꯥꯔꯦꯡꯗꯨ ꯇꯥꯕꯗ ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈꯤꯕꯣꯏꯔꯦ꯫ ꯎꯆꯦꯛꯁꯤꯡꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯩ꯫ ꯍꯣꯏꯗ, ꯁꯛꯐꯝꯅꯦ, ꯃꯤꯠꯌꯦꯡꯅꯦ, ꯅꯥꯌꯦꯡꯅꯦ ꯑꯣꯏꯅꯤꯗ ꯍꯥꯏꯔꯤꯕꯁꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯪꯖꯥꯅ ꯃꯀꯨꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯛꯄꯣꯏꯔꯦ, ꯅꯅꯥꯏ ꯑꯩꯅ ꯈꯪꯗꯗꯨꯅ ꯉꯥꯡꯖꯈꯤꯕ ꯂꯪꯖꯈꯤꯕ ꯏꯔꯥꯟ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯌꯨ꯫ ꯎꯆꯦꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯄꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯅꯤ ꯍꯥꯏꯕꯁꯦ ꯅꯁꯨ ꯌꯥꯖꯔꯦ꯫ ꯉꯁꯤꯗꯤ ꯏꯄꯨꯕꯨ ꯅꯁꯨꯅ ꯆꯥꯛ ꯀꯧꯖꯔꯒꯦ, ꯏꯅꯪꯒꯟꯗ ꯇꯣꯡꯕꯤꯔꯒ ꯑꯩꯒꯤ ꯌꯨꯝꯗ ꯂꯦꯡꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯪꯖꯥꯅ ꯃꯀꯨꯕꯨ ꯃꯅꯪꯒꯟꯗ ꯇꯣꯡꯍꯜꯂꯒ ꯎꯆꯦꯛ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯄꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯕꯨ ꯑꯣꯏꯔꯤꯕ ꯂꯝꯈꯨꯅꯨ ꯃꯇꯩ ꯃꯅꯥꯎꯗꯤ ꯉꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯋꯥꯔꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯄꯥꯎꯇꯥꯛꯇꯤ ꯉꯥꯡꯕ ꯍꯩꯕꯅ ꯑꯆꯨꯝꯕ ꯁꯛꯏ ꯍꯥꯏꯅꯕꯒꯨꯝ ꯉꯥꯡꯕ ꯍꯩꯕ ꯃꯀꯨꯅ ꯎꯆꯦꯛꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫